하이닝이시 ꯑꯩꯈꯣꯏ ꯂꯣꯏꯅꯃꯛꯀꯤ responsibility ꯃꯁꯥꯒꯤ ꯂꯥꯏꯔꯤꯛ ꯇꯝꯖꯕ ꯉꯝꯖꯗꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯏꯆꯥꯁꯤꯡꯁꯨ ꯃꯈꯣꯏꯒꯤ ꯑꯆꯧꯕ ꯀꯣꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯌꯥꯎꯔꯛꯀꯗꯣꯏꯅꯤ ꯂꯦꯕꯔ ꯂꯩꯇ꯭ꯔꯗꯤ ꯑꯣꯐꯤꯁꯔ ꯂꯩꯔꯣꯏ ꯑꯗꯨꯒ ꯌꯨꯝ ꯐꯖꯕ ꯁꯥꯔꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯥꯏꯅꯤꯡꯕꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛꯁꯦ we should always respect each other ꯍꯥꯏꯕꯅꯤ mana class aduni mana aduni nataba adaina asigi ai he function da hayu asigi thong de changa pakana ne ai di aduni ai da phau bani ai di sak yam phajabani kaina so khanjabagi ego sing se please for this moment asigi ma pa na nan thamamo do manung changa pada ekoi society sida awon ma pura kadoba future ni aduga ekoi gi tak thong sing na hai ban ta ga do ba aduga ekoi na ꯆꯠꯀꯗꯧꯕ ꯂꯝꯕꯤꯁꯤꯡꯗ ꯃꯉꯥꯜ ꯄꯤꯕꯤꯒꯗꯧꯕ ꯅꯨꯡꯁꯥ ꯁꯣꯔ ꯑꯃꯠꯇꯅ ꯍꯤꯡꯃꯤꯟꯅꯕ ꯑꯍꯤꯡꯕ ꯖꯤꯕꯅꯤ ꯈꯜꯂꯀꯥꯟꯗ ꯄꯨꯟꯃꯤꯟꯅꯁꯤꯁꯦ ꯑꯩ ꯊꯝꯖꯒꯦ ꯆꯨꯝꯕ꯭ꯔꯣ ꯃꯌꯥꯝ ꯍꯥꯏꯗꯣꯛꯅꯕꯗꯤ ꯌꯥꯗꯦ ꯈꯔ ꯈꯔꯗꯤ ꯍꯥꯏꯗꯕ ꯌꯥꯗꯦ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯏꯁꯥꯒꯤ ꯇꯣꯉꯥꯟꯕ ꯊꯕꯛꯁꯦ ꯂꯩꯊꯣꯛꯑꯒ ꯃꯤꯒꯤ ꯃꯔꯝꯗ ꯉꯥꯡꯅꯅꯕ ꯃꯇꯝ ꯀꯥꯏꯊꯣꯛꯄ ꯉꯝꯕ ꯃꯤꯁꯨ ꯑꯗꯨꯝ ꯂꯩꯌꯦ ꯂꯩꯇꯕ꯭ꯔꯣ ꯁꯤ ꯊꯦꯡꯅꯩ unnecessary kanadabada adugi feedback la kadoba circumstances mangona halakadoba kenodi khandabida social media da thagat luba khubi ki thadaba ngomodaba wakalna sel yobusu yawra always think amubale de angan legeni angan di amamba legeni amubale de amubale legeni adum negative positive sit dum lei ekona khangadobudi why should we waste our time ꯑꯩꯈꯣꯏꯅ ꯀꯩꯗꯧꯕꯒꯤꯗꯃꯛꯇ ꯃꯇꯝ ꯃꯥꯡꯍꯟꯗꯣꯏꯅꯣ ꯏꯃꯥ ꯏꯄꯥꯅ ꯑꯩꯈꯣꯏꯅ ꯑꯋꯥꯠꯄ ꯁ꯭ꯀꯨꯜ ꯗ꯭ꯔꯦꯁ ꯁ꯭ꯀꯨꯜ ꯌꯨꯅꯤꯐꯣꯔꯝ ꯑꯗꯒꯤ ꯑꯩꯒꯤ ꯁꯦꯠꯅꯅꯕ ꯆꯥꯅꯅꯕ ꯃꯇꯝ ꯆꯥꯅ ꯄꯤꯔꯤꯉꯩ ꯃꯇꯝꯁꯤꯗ ꯑꯩꯅ ꯀꯩꯗꯧꯕꯒꯤ ꯃꯇꯝ ꯃꯥꯡꯍꯟꯂꯣꯏꯗꯣꯏꯅꯣ what is my duty ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯕꯨ ꯏꯃꯥ ꯏꯄꯥꯅ ꯍꯣꯠꯅꯔꯤꯕꯁꯦ ꯅꯈꯣꯏꯕꯨ ꯅꯨꯡꯉꯥꯏꯖꯁꯅꯨ ꯅꯈꯣꯏꯅ ꯅꯨꯡꯉꯥꯏꯔꯀꯥꯟꯁꯤꯗ ꯏꯃꯥ ꯏꯄꯥꯗꯨ ꯈꯛꯇꯪ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯁꯤꯗ ꯑꯆꯧꯕ ꯀꯣꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯑꯃ ꯄꯤꯔꯛꯆꯅꯨꯅ ꯅꯈꯣꯏꯒꯤꯗꯃꯛ ꯍꯣꯠꯅꯔꯤꯉꯩ ꯃꯇꯝꯁꯤꯗꯅꯦ ꯃꯇꯝ ꯃꯥꯡꯍꯟꯒꯅꯨ ꯅꯈꯣꯏꯒꯤ ꯗ꯭ꯌꯨꯇꯤꯁꯦ ꯑꯣꯟꯂꯤ ꯅꯪꯒꯤ ꯇꯧꯒꯗꯧꯔꯤꯕ ꯅꯊꯧꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯅꯤꯡꯊꯤꯅ ꯇꯝꯍꯧꯕ ꯅꯣꯂꯦꯖ ꯇꯥꯟꯁꯤꯜꯍꯧꯕ ꯅꯪꯅ ꯄꯥꯖꯕ ꯂꯥꯏꯔꯤꯛꯇꯣ ꯅꯪꯒꯤꯅꯤ ꯑꯩꯅ ꯄꯥꯕ ꯂꯥꯏꯔꯤꯛ ꯑꯩꯒꯤꯅꯤ ꯑꯩꯅ ꯇꯥꯟꯖꯕ ꯏꯔꯟ ꯑꯩꯒꯤꯅꯤ ꯅꯪꯅ ꯇꯥꯟꯖꯕ ꯅꯣꯂꯦꯖ ꯅꯪꯒꯤꯅꯤ ꯅꯪꯒꯤ ꯀꯣꯛꯇꯣ ꯑꯩ ꯐꯥꯗ꯭ꯔꯦ ꯑꯦꯛꯖꯥꯝꯁꯤꯗ ꯉꯥꯛꯇ ꯋꯥꯏꯒꯦ ꯍꯥꯏꯕ ꯌꯥꯒꯗ꯭ꯔꯣ ꯌꯥꯔꯣꯏ ꯅꯠꯇ꯭ꯔꯥ ꯅꯪꯅꯁꯨ ꯃꯤꯉꯣꯟꯗꯒꯤ ꯋꯥꯏꯕ ꯌꯥꯔꯣꯏꯗꯅ ꯑꯗꯨꯅ ꯅꯪꯅ ꯍꯣꯠꯅꯖꯕꯗꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯁꯤꯗ ꯑꯆꯧꯕ ꯆꯦꯟꯖꯦꯁ ꯑꯃ ꯄꯨꯔꯛꯀꯗꯣꯏꯅꯤ ꯃꯌꯥꯝꯅ ꯎꯕꯤꯔꯤꯕ ꯑꯩꯅ ꯉꯁꯤ ꯋꯥ ꯉꯥꯡꯉꯤꯁꯦ ꯏꯁꯩ ꯁꯛꯄ ꯁꯗꯥꯟꯗ ꯑꯣꯏꯅ ꯎꯕꯤꯒꯅꯨ ꯐꯤꯂꯝꯒꯨꯝꯕ ꯁꯗꯥꯟꯗ ꯑꯣꯏꯅ ꯎꯕꯤꯒꯅꯨ ꯖꯁ ꯅꯈꯣꯏꯗ ꯅꯨꯡꯁꯤꯖꯕ ꯑꯗꯒꯤ ꯐ꯭ꯌꯨꯆꯔꯁꯤꯡꯕꯨ ꯍꯦꯟꯅ ꯑꯆꯨꯝꯕ ꯃꯥꯏꯀꯩꯗ ꯄꯨꯅꯤꯡꯕ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡꯕꯨ ꯅꯨꯡꯁꯤꯖꯕ ꯃꯤꯁꯛꯅꯤ ꯈꯜꯂꯀꯥꯟꯗ ꯑꯩꯒꯤ ꯄ꯭ꯔꯣꯐꯦꯁꯟꯗꯒꯤ ꯊꯥꯗꯣꯛꯑꯒ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯑꯩꯈꯣꯏꯒꯤ ꯍꯧꯒꯠꯂꯛꯂꯤꯕ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡꯒꯤ ꯄ꯭ꯔꯣꯖꯦꯛꯁꯤꯡ ꯆꯪꯁꯤꯜꯂꯛꯂꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯤꯗ ꯃꯇꯦꯡ ꯈꯔꯗꯪ ꯑꯣꯏꯔꯁꯨ ꯄꯥꯡꯖꯕ ꯉꯝꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯖꯒꯦ ꯍꯥꯏꯗꯅ ꯆꯤꯜꯂꯕꯁꯨ ꯉꯁꯤ ꯊꯣꯛꯆꯔꯤ. So I would like to wish you everybody a bright future.